Hello nusiraba aigi YouTube family mayambo movie narrator na mukana taram oksri ngasisu mayam idamutri haidra yamna nungarba movie amakak purga lakchari movie asi love story movie amani nupi amagi mafamda natai chadaba thabak kaya ama torami adubo nupi asina kayam koina khangdu leiba ngambage haibadu yengadoribani aduga movie asigi partner ani suna lei ngasi aina mayamgi mafamda explain tawgodoribani ahanba part oigadoribani movie asigi mamingna better days haina kawi movie asi 2019 da release tawkibani adudi matam manghandabida movie asigi explanation hauna batawrasi movie asigi harbo matamda movie asigi main character oigadoriba Chen Nian koba nupi amabu olaklami mahagi sinpamna oja amani mahak mafam asida satra singbo mahi tambiduna lerami mata aduda sena mahaki satri amakak olaklami satri asi yamna kijaba amadi masada uncomfortable oina famdur leba thengnarami nupi macha asigi mataw uruba tungda Chen Nian mahaki haukhurba punchi wari adubu ningsinglaklami aduga matang sidagi hauraga movie asigi wari Chen Nian gi flashback ta oina makchatkirami mata asida Chen Nian olaklami mahak classroom da phamaga nena tana normal class yauduna lerami asumna punamak kyan tana leirikan tanja aduda ahoba makol ama mapala tarakpadagi satra pumba mapala chenthokirami makhoi mayam thokraba tungda Chen Nian chu mapala tholalaga yengaklami mapala tholakpa matamda mahang orami madudi mahaki best friend ama mathaktagi chongthar aduna thawai thadun leba thengnarami aduga mafam asida tholakliba akoibda lebliba satra singa sina nupi macha asigi mateng pangbagi mahuta phone lokthokladuna video namba photo kapa tawduna lerami siriba nupi macha asigi matangda phattaba wahai natai chadaba kaya haibaga loinana makoidi leikidraba nupi asigi matangda karigomba nungaitaba amata uramdi tarukliba matau asib uba matamda Chen Nian thamoi kaijarami wakhal yamna nungaitana asiba hakchang asigi manakta changsellaga magi jacket adubu lokthoklaga nupi asigi mamaida khumjanbirami makhoi mafam asida leiriba satra kharanadi mahakna siribagi maram punamak loinamak khanglami adubu punamak oiba taragasu makhoigi mafamda mathawna adudi leijaramde makhoigi mathakta case tawnabagidamukta adugi matung nahak leirga makhoina tamliba school asida police officer khara laklami aduga makhoina Chen Nian bu kauraga wahang pahang taruklami adubo wafam asida Chen Nian khomlaklami madudi mahaksu karigidamaktono khangde mahaki marup asina suicide tawribasi ina thokluba matamda aigi marup adu siduna leba thengnarami aigi akoibda lebliba mayam aduna video namlami makoigi mataw aduda nungaitra aduna aina jacket adubu lokthokraga mahaki mamaida khumjanbirambani hairami asikak haramlaba matung Chen Nian mahaki classroom da amuk halaklami mahaki classroom da yaroklaga magna phamge hena changluba matamda mahaki chair aduda yamlaba i kaya ama taduna leba thengnarami taromliba mataw asibu uba matamda mahakna mahaki marup ningsingklami haibadi mahaki marupki mafamdasu asigomba thodok asi thokrabani adubo mahaki marup adudi asonba ama oibna maram oraga mahakti set asida adumak i taina phamjankirami kanagi mafamdasu mahakna complain tawkiba leite adubo Chen Nian di mahak mathawna yamna lerami maram aduna oraga mahakna mahaki oja aduda complain taroklami adugi matungdi oja adu changaklaba matungda makhoigi mafam asida leiriba satra pumbada yamna thina chaitharaklami adugi makha tarakpa ngaki matungda Chen Nian bu principal aduna kauraga Chen Nian gi mafamda nahaki nama halaklabra haina hangaklami Chen Nian na halaktri haina khomlaklami tasengbagi Chen Nian gi mama adu mamangi matamda face mask sabagi thabak adu toramani adubo matam amda mahaki mama na sariba face mask aduna infection tholakpadagi makhogi mama adu godan adubo thadoktana lotkibani haibadi haujik phawba mahaki mama adubo police sing aduna phana bagidamukta thiribani maram asina oraga Chen Nian matomtamak yum aduda lerami aduga marakta tumin mahaki mama adu thamagi manungda amurkadi Chen Nian gu unanabagidamukta adumak laklammi adugi makha tarakpa matangi sinda Chen Nian school lakpa matamda nupi khara janglaga mahaki mafamda natai chadaba thabak otpi neibiba tawraklami makhoina Chen Nian gi mafamda awaba piriba asigi matawgumna mamangai gi matamdasu Chen Nian gi best friend adugi mafamda awaba pikhrabani nupi sing asina Chen Nian gi mafamda tarukleba asi mahaki marup laikhidraba adugi mafamda tawkhiba aduga chap manana taruklami haibadi mafam asida leiriba sathi khraba nupi mayam asigi target Chen Nian oirakadoribani adugi makha tarakpa numit adugi nungdangi matamda Chen Nian coaching loraga mayumda halakpa matamda sathikhraba nupi mayam adu laklaga mahaki mafamda amukasu koisalaklami aduga Chen Nian bu yamna tamthina phutharaklami makhoi mayam asigi marakta lakliba leader asigi mamingna lingbe haina kaurami mahakna yamna sauna Chen Nian gi mafamda hangaklami nahakna karigidamuktano leikidraba nupi adugi mamaida jacket na kupsallibado nahakna tawriba thawong adu akhoibu usittabani nanggi thawong adu aina sungpam pamde haina phongdoklami aduga akhoigi mathangi target na nang oigidorbini haina mahaki mamangmaktada direct oina Chen Nian da hariklami asumna asikak haramlaba matungda makhoi mafam asibo thadoklamlaga chatkirami adugi matung Chen Nian tamna khongna sum lakpa matamda nupa amabu yamlaba miyoi kaya amana tamthina phuduna leiba thengnarami mahakna tawriba mataw asibo ubada mahak yamna pakhatladuna police ta call tawnaba haina hotnarami adubo asumna mahakna call tawduna leirikan tanja aduda nupa amana okhirami aduga maninglomdagi laklaga mahaki phone adubo munbikhirami aduga Chen Nian gi mafamda yarumba paisa mayam adubu sum munbikhirami adugi matungdi nupa mayam asi changaklaga Chen Nian bu namphu hapuda nupa asigi manakta pusalladuna nupa asigi mafamda case tawnabani haina haireklami aduga mafam asida soktun leiba mayam changduna phuramba nupa asigi mamingna Xiao haina kaurami Xiao hariba nupa asina movie asigi main character ani suba oigidoribani
ꯃꯐꯝ ꯑꯁꯤꯗ ꯀꯣꯏꯁꯟꯗꯨꯅ ꯂꯩꯔꯤꯕ ꯒꯨꯟꯗꯥ ꯅꯨꯄꯥ ꯃꯌꯥꯝ ꯑꯁꯤꯅ ꯁꯦꯅꯦꯟꯒꯤ ꯃꯐꯝꯗ ꯀꯤꯍꯜꯂꯛꯂꯝꯃꯤ ꯃꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯐꯝꯗ ꯀꯤꯁ ꯇꯧꯗꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏ ꯑꯅꯤꯕꯨ ꯃꯐꯝ ꯑꯁꯤꯃꯛꯇꯗ ꯂꯣꯏꯅꯃꯛ ꯍꯥꯠꯇꯣꯛꯂꯒꯅꯤ ꯍꯥꯏꯅ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯁꯦꯅꯦꯟ ꯄꯥꯝꯖꯗꯕ ꯇꯥꯔꯒꯁꯨ ꯃꯍꯥꯛ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯐꯝꯗ ꯆꯪꯁꯜꯂꯒ ꯀꯤꯁ ꯇꯧꯔꯛꯂꯝꯃꯤ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯁꯤꯕꯨ ꯎꯕꯗ ꯂꯩꯔꯝꯂꯤꯕ ꯅꯨꯄꯥ ꯃꯌꯥꯝ ꯑꯁꯤꯅ ꯁꯦꯅꯦꯟ ꯑꯃꯗꯤ ꯁꯥꯎꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯅꯣꯛꯁꯟꯕꯤꯔꯛꯂꯝꯃꯤ ꯃꯈꯣꯏꯅ ꯅꯣꯛꯁꯜꯂꯛꯄ ꯑꯃꯗꯤ ꯀꯔꯦꯝꯅꯕꯒꯤ ꯃꯇꯧ ꯑꯁꯤꯕꯨ ꯎꯔꯛꯄ ꯃꯇꯝꯗ ꯁꯥꯎ ꯌꯥꯝꯅꯃꯛ ꯁꯥꯎꯅꯤꯡꯂꯛꯂꯝꯃꯤ ꯍꯦꯔꯣ ꯑꯣꯏꯒꯗꯧꯔꯤꯕꯅ ꯈꯔꯗꯤ ꯀꯟꯗꯕ ꯌꯥꯔꯣꯏ ꯃꯔꯝ ꯑꯁꯤꯅ ꯑꯣꯏꯔꯒ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯑꯃꯃꯝ ꯇꯣꯏꯅ ꯇꯝꯊꯤꯅ ꯐꯨꯊꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤ ꯐꯨꯅꯗꯨꯅ ꯂꯩꯔꯤꯀꯥꯟ ꯇꯥꯟꯖꯥ ꯑꯁꯤꯕꯨ ꯂꯧꯔꯒ ꯁꯦꯅꯦꯟ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯦꯇꯦꯝ ꯑꯃꯗ ꯆꯪꯂꯛꯂꯒ ꯄꯩꯁꯥ ꯈꯔ ꯆꯤꯡꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯩꯔꯤꯀꯥꯟ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯥꯎ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯪꯂꯛꯂꯝꯃꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯅꯍꯥꯛꯀꯤ ꯅꯐꯝꯗꯒꯤ ꯄꯩꯁꯥ ꯂꯧꯈ꯭ꯔꯤꯕꯗꯨ ꯂꯨꯄꯥ ꯀꯌꯥꯅꯣ ꯁꯦꯅꯦꯟꯅ ꯈꯨꯝꯂꯛꯂꯝꯃꯤ $50 ꯈꯛꯇꯅꯤ ꯍꯥꯏꯅ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯁꯥꯎꯅ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯌꯥꯎꯔꯝꯕ $50 ꯑꯗꯨꯕꯨ ꯁꯦꯅꯦꯟꯒꯤ ꯃꯐꯝꯗ ꯁꯤꯟꯅꯔꯛꯂꯝꯃꯤ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯅ ꯃꯨꯟꯕꯗ ꯐꯣꯟ ꯇꯥꯔꯒ ꯀꯥꯏꯈꯤꯕ ꯑꯗꯨꯕꯨꯁꯨ ꯌꯥꯎꯅ ꯁꯥꯎꯅ ꯄꯨꯔꯒ ꯁꯦꯝꯕꯤꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯁꯥꯎꯅ ꯁꯦꯅꯦꯟꯒꯤ ꯃꯐꯝꯗ ꯍꯪꯂꯛꯂꯝꯃꯤ ꯃꯗꯨꯗꯤ ꯑꯩ ꯅꯪꯒꯤ ꯕꯣꯗꯤꯒꯥꯔꯗ ꯑꯣꯏꯕ ꯌꯥꯒꯗ꯭ꯔꯥ ꯉꯁꯤꯗꯒꯤ ꯅꯪ ꯌꯥꯝꯅ ꯀꯤꯔꯒ ꯂꯥꯛꯄ ꯃꯥꯜꯂꯤ ꯅꯪꯒꯤ ꯅꯁꯛ ꯅꯇꯧꯗꯨ ꯎꯕ ꯃꯇꯝꯗ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯋꯥꯐꯝ ꯑꯁꯤꯗ ꯁꯦꯅꯦꯟꯅ ꯈꯨꯝꯂꯛꯂꯝꯃꯤ ꯅꯍꯥꯛ ꯅꯁꯥ ꯐꯥꯎꯕ ꯐꯖꯅ ꯄ꯭ꯔꯣꯇꯦꯛ ꯇꯧꯕ ꯉꯝꯖꯗꯦ ꯑꯗꯨꯒ ꯅꯪꯅ ꯑꯩꯒꯤ ꯀꯔꯝꯅ ꯕꯣꯗꯤꯒꯥꯔꯗ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯑꯩ ꯑꯦꯛꯖꯥꯝ ꯍꯦꯛ ꯂꯣꯏꯕꯒ ꯃꯐꯝ ꯑꯁꯤꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯈ꯭ꯔꯗꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗꯅ ꯑꯩꯈꯣꯏꯅ ꯎꯔꯝꯃꯤ ꯃꯗꯨꯗꯤ ꯁꯥꯎ ꯁꯦꯅꯦꯟꯕꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯌꯧꯅꯕ ꯊꯤꯟꯕꯤꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯅꯤ ꯂꯝꯕꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯁꯥꯎꯅ ꯁꯦꯅꯦꯟꯒꯤ ꯃꯐꯝꯗ ꯅꯍꯥꯛꯀꯤ ꯅꯃꯤꯡ ꯀꯔꯤ ꯀꯧꯕꯒꯦ ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ ꯁꯥꯎꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯈꯣꯏꯅꯤ ꯍꯧꯖꯤꯛ ꯉꯥꯛꯇꯤ ꯃꯃꯥꯡꯗ ꯀꯤꯁ ꯐꯥꯎꯕ ꯇꯧꯈ꯭ꯔꯕꯅꯤ ꯀꯤꯁ ꯇꯧꯔꯕ ꯏꯕꯥꯅꯤ ꯃꯤꯡ ꯐꯥꯎꯗꯤ ꯈꯪꯅꯕ ꯌꯥꯏꯗꯅ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯁꯥꯎꯅ ꯑꯁꯨꯝꯅ ꯍꯪꯂꯛꯄ ꯇꯥꯔꯒꯁꯨ ꯁꯦꯅꯦꯟ ꯃꯍꯥꯛꯀꯤ ꯃꯔꯝꯗꯅꯤ ꯍꯥꯏꯕꯗ ꯁꯥꯎꯒꯤ ꯃꯐꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯗꯣꯛꯂꯝꯗꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯁꯦꯅꯦꯟꯅ ꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯐꯛꯂꯥꯡ ꯑꯃꯗ ꯃꯍꯥꯛꯀꯤ ꯃꯃꯥꯒꯤ ꯐꯣꯇꯣ ꯑꯗꯨꯕꯨ ꯊꯦꯠꯇꯨꯅ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ ꯐꯣꯇꯣ ꯑꯁꯤꯗ ꯊꯥꯔꯤꯕꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯁꯤ ꯐ꯭ꯔꯣꯗꯅꯤ ꯃꯌꯥꯝꯗꯒꯤ ꯅꯝꯊꯥꯛ ꯇꯧꯔꯒ ꯄꯩꯁꯥ ꯇꯥꯟꯕ ꯃꯤ ꯑꯃꯅꯤ ꯍꯥꯏꯔꯝꯃꯤ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯁꯤꯕꯨ ꯎꯕ ꯃꯇꯝꯗ ꯁꯦꯅꯦꯟ ꯌꯥꯝꯅꯃꯛ ꯁꯥꯎꯅꯤꯡꯂꯛꯂꯝꯃꯤ ꯑꯗꯨꯒ ꯐꯛꯂꯥꯡꯗ ꯊꯦꯠꯂꯝꯕ ꯐꯣꯇꯣ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯅ ꯂꯧꯊꯔꯗꯨꯅ ꯄꯨꯝꯅꯃꯛ ꯁꯦꯒꯥꯏꯔꯝꯃꯤ ꯁꯦꯅꯦꯟꯒꯤ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯁꯤꯕꯨ ꯎꯕꯗ ꯁꯥꯎ ꯆꯤꯡꯅꯕ ꯈꯔ ꯐꯥꯎꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯁꯤꯕꯨ ꯎꯕꯗ ꯍꯩꯅꯗꯕꯁꯨ ꯐꯥꯎꯔꯝꯃꯤ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯃꯊꯪꯒꯤ ꯁꯤꯟꯗ ꯁ꯭ꯀꯨꯜ ꯀꯥꯔꯛꯄ ꯃꯇꯝꯗ ꯁꯦꯅꯦꯟꯒꯤ ꯃꯃꯥꯒꯤ ꯄꯤꯛꯆꯔ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯚꯥꯏꯔꯦꯜ ꯇꯧꯔꯛꯂꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯑꯣꯏꯔꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯥꯇ꯭ꯔ ꯈꯨꯗꯤꯡꯃꯛꯅ ꯁꯦꯅꯦꯟꯕꯨ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯕ ꯍꯧꯔꯛꯂꯝꯃꯤ ꯑꯗꯨꯒ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯁꯦꯅꯦꯟꯒꯤ ꯐꯣꯟꯗ ꯃꯃꯥꯒꯤ ꯐꯣꯇꯣ ꯑꯗꯨꯕꯨ ꯎꯔꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛ ꯊꯃꯣꯏ ꯀꯥꯏꯖꯔꯗꯨꯅ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛ ꯀ꯭ꯂꯥꯁꯔꯨꯝ ꯑꯁꯤꯗ ꯊꯃꯣꯏ ꯀꯥꯔꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯗꯨꯅ ꯀꯞꯂꯛꯂꯝꯃꯤ ꯃꯍꯥꯛꯀꯤ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯁꯤꯕꯨ ꯎꯔꯨꯕꯗꯒꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯕ ꯁꯥꯇ꯭ꯔ ꯃꯈꯩꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯃꯗꯤ ꯁꯦꯅꯦꯟꯕꯨ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯀꯔꯦꯝꯅꯕꯤꯔꯝꯃꯤ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯒꯤ ꯃꯇꯝ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯂꯣꯏꯔꯒ ꯃꯍꯥꯛꯅ ꯌꯨꯝꯗ ꯍꯟꯅꯕ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯁꯥꯎ ꯃꯍꯥꯛꯄꯨ ꯉꯥꯏꯗꯨꯅ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯁꯥꯎꯅ ꯃꯍꯥꯛꯀꯤ ꯕꯥꯏꯛ ꯑꯗꯨꯗ ꯇꯣꯡꯍꯜꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯄꯨꯔꯒ ꯂꯥꯛꯂꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯛꯂꯕ ꯇꯨꯡꯗ ꯁꯥꯎꯅ ꯁꯦꯅꯦꯟꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯅꯨꯗꯜꯁ ꯀꯌꯥ ꯑꯃ ꯍꯧꯕꯤꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯆꯥꯃꯤꯟꯅꯗꯨꯅ ꯂꯩꯔꯤꯀꯥꯟ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯦꯅꯦꯟꯒꯤ ꯐꯣꯟꯗ ꯌꯥꯝꯂꯕ ꯅꯣꯇꯤꯐꯤꯀꯦꯁꯟ ꯀꯌꯥ ꯑꯃ ꯂꯥꯛꯂꯝꯃꯤ ꯇꯁꯦꯡꯕꯒꯤꯗꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯦꯅꯦꯟꯒꯤ ꯀ꯭ꯂꯥꯁꯇ ꯂꯩꯔꯤꯕ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯍꯥꯛꯄꯨ ꯀꯔꯦꯝꯅꯕ ꯂꯦꯞꯇ꯭ꯔꯤꯕꯅꯤ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯁꯤꯕꯨ ꯎꯕꯗ ꯁꯦꯅꯦꯟ ꯌꯥꯝꯅ ꯁꯥꯎꯔꯛꯂꯗꯨꯅ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨꯕꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯊꯝꯖꯤꯟꯈꯤꯔꯝꯃꯤ ꯃꯇꯧ ꯑꯁꯤꯕꯨ ꯎꯕ ꯃꯇꯝꯗ ꯁꯥꯎꯅ ꯁꯦꯅꯦꯟꯗ ꯍꯪꯂꯛꯂꯝꯃꯤ ꯅꯍꯥꯛ ꯅꯪꯒꯤ ꯁꯥꯏꯒ ꯀꯥꯏꯅꯈ꯭ꯔꯕꯒ ꯂꯩꯕ꯭ꯔꯣ ꯋꯥꯐꯝ ꯑꯁꯤꯗ ꯁꯦꯅꯦꯟꯅ ꯈꯨꯝꯂꯛꯂꯝꯃꯤ ꯅꯍꯥꯛ ꯅꯪꯒꯤ ꯅꯊꯧ ꯑꯗꯨꯇꯃꯛ ꯇꯧꯔꯒ ꯂꯩꯌꯨ ꯍꯥꯏꯔꯛꯂꯝꯃꯤ ꯃꯈꯥ ꯇꯥꯅ ꯁꯥꯎꯅ ꯁꯦꯅꯦꯟꯗ ꯍꯪꯂꯛꯂꯝꯃꯤ ꯅꯪ ꯑꯩꯕꯨ ꯄꯥꯝꯖꯕ꯭ꯔꯣ ꯋꯥꯐꯝ ꯑꯁꯤꯗ ꯁꯦꯅꯦꯟꯅ ꯈꯨꯝꯂꯛꯂꯝꯃꯤ ꯅꯪꯒꯤ ꯅꯐꯝꯗ ꯑꯩꯅ ꯄꯥꯝꯒꯗꯕ ꯒꯨꯟ ꯑꯃꯠꯇ ꯌꯥꯎꯗꯦ ꯍꯥꯏꯔꯛꯂꯝꯃꯤ ꯇꯁꯦꯡꯕꯒꯤꯗꯤ ꯏꯟꯗꯥꯏꯔꯦꯛꯂꯤ ꯃꯥꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯁꯥꯎ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯃꯥ ꯃꯄꯥ ꯂꯩꯇꯕ ꯑꯃꯗꯤ ꯉꯥꯎꯁꯟꯅꯕ ꯅꯨꯄꯥ ꯑꯃꯅꯤ ꯍꯥꯏꯅꯤꯡꯂꯤꯕꯅꯤ ꯋꯥꯐꯝ ꯑꯁꯤꯕꯨ ꯇꯥꯕ ꯃꯇꯝꯗ ꯁꯥꯎ ꯈꯪꯁꯥꯎ ꯁꯥꯎꯅꯤꯡꯂꯛꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯃꯍꯥꯛꯅ ꯁꯦꯅꯦꯟꯕꯨ ꯐꯥꯔꯗꯨꯅ ꯐꯛꯂꯥꯡ ꯑꯃꯒꯤ ꯃꯅꯥꯛꯇ ꯅꯞꯁꯜꯂꯒ ꯊꯝꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ ꯌꯦꯡꯉꯨ ꯃꯁꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝꯅꯤ ꯍꯥꯏꯅ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯁꯥꯎꯅ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯁꯤꯗ ꯀꯤꯖꯔꯗꯨꯅ ꯂꯥꯟꯖꯗ꯭ꯔꯕ ꯁꯦꯅꯦꯟ ꯀꯞꯂꯗꯨꯅ ꯂꯝꯕꯤꯗ ꯃꯈꯣꯡꯅ ꯇꯞꯅ ꯍꯜꯂꯛꯂꯝꯃꯤ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯁ꯭ꯀꯨꯜꯒꯤ ꯃꯇꯝꯗꯅ ꯁꯦꯅꯦꯟꯒꯤ ꯃꯅꯥꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯆꯪꯂꯛꯂꯝꯗꯦ ꯃꯍꯥꯛꯀ ꯁꯥꯟꯅꯅꯕꯅꯤ ꯍꯥꯏꯕꯗ ꯃꯤꯑꯣꯏ ꯑꯃ ꯐꯥꯎꯕ ꯂꯩꯖꯔꯝꯗꯦ ꯃꯔꯝꯗꯤ ꯃꯐꯝ ꯑꯁꯤꯗ ꯇꯝꯂꯤꯕ ꯁꯥꯇ꯭ꯔ ꯈꯨꯗꯤꯡꯃꯛꯅ ꯁꯦꯅꯦꯟꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯈꯪꯈꯤꯕꯒꯤꯗꯃꯛꯇꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯩꯔꯤꯀꯥꯟ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯦꯡꯕꯦ ꯃꯍꯥꯛꯀꯤ ꯒ꯭ꯔꯨꯞꯄꯨ ꯄꯨꯔꯒ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯁꯦꯅꯦꯟꯒꯤ ꯃꯐꯝꯗ ꯅꯥꯇꯩ ꯆꯥꯗꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯒ ꯁꯦꯅꯦꯟꯒꯤ ꯃꯐꯝꯗ ꯃꯈꯣꯏꯅ ꯕꯣꯜ ꯑꯗꯨꯅ ꯍꯟꯖꯤꯟꯅ ꯊꯣꯝꯂꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯑꯣꯠꯄꯤꯔꯝꯃꯤ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤꯅ ꯁꯦꯅꯦꯟꯕꯨ ꯁꯤꯔꯤ ꯃꯊꯛꯇꯒꯤꯁꯨ ꯏꯟꯊꯔꯛꯂꯝꯃꯤ ꯇꯧꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯁꯦꯅꯦꯟꯒꯤ ꯃꯐꯝꯗ ꯇꯝꯊꯤꯅ ꯑꯁꯣꯛꯄꯗꯤ ꯀꯌꯥ ꯅꯪꯂꯝꯗꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯃꯍꯥꯛ ꯌꯥꯝꯅꯃꯛ ꯁꯥꯎꯅꯤꯡꯂꯛꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯃꯍꯥꯛꯀꯤ ꯑꯁꯥꯎꯕꯗꯨꯅ ꯍꯦꯟꯃꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯦꯅꯦꯟꯅ ꯃꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯏꯟꯚꯦꯁꯇꯤꯒꯦꯠ ꯇꯧꯕ ꯂꯥꯛꯂꯝꯕ ꯑꯣꯐꯤꯁꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯃꯍꯥꯛꯀꯤ ꯕꯦꯁ ꯐ꯭ꯔꯦꯟ ꯑꯗꯨꯅ ꯁꯤꯈꯤꯕ ꯑꯗꯨ ꯂꯤꯡꯕꯦꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯈꯤꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯌꯥꯝꯅ ꯊꯨꯅꯃꯛ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯗꯨ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯂꯥꯛꯂꯒ ꯂꯤꯡꯕꯦ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯒ꯭ꯔꯨꯞꯁꯤꯡꯒꯤ ꯃꯊꯛꯇ ꯏꯟꯚꯦꯁꯇꯤꯒꯦꯠ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯂꯤꯡꯕꯦ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯒ꯭ꯔꯨꯞꯄꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄꯨꯔꯒ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯂꯤꯡꯕꯦ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯐꯝꯗꯗꯤ ꯀꯔꯤꯒꯨꯝꯕ ꯑꯀꯤꯕ ꯑꯃꯠꯇ ꯌꯥꯎꯔꯝꯗꯦ ꯃꯍꯥꯛꯅ ꯑꯣꯠꯄ ꯅꯩꯕ ꯇꯧꯕꯗꯒꯤ ꯃꯤꯑꯣꯏ ꯑꯃꯒꯤ ꯊꯋꯥꯏ ꯃꯥꯡꯈ꯭ꯔꯕꯅꯤ
aduga hojik mahakna Chen Nian gi mafamda tawribani tawruliba matau asibu ubada mafam asilariba officer Chen asi angakpa ma phawrami adugi matungdi mahakna school aduda laklaga atopa satra kayadagi lingbe adugi maramda khangdoknaba haina honarami adubo mafam asilariba satra atopa singnadi lingbe adugi maramda karigumba amata haidoroklamde adugi matung tarakpudadi officer aduna yamna kanna haibudagi principal aduda lingbe amadi makoigi team group adubo suspend tawthokirami makoibo mafam asidagi suspend tawkiba targasu national entrance ama exam thanabgidamakti ayaba pirami maramdi satraching adugi future su important oibagidamaktani haina principal aduna hairami adugi makha tarakpa numit adugi nungdangi matamda officer Cheng amadi Chen lakminaba matamda Cheng na Chen gi mafam haireklami madudi mahakpu amutang ngakpiyo makoi mara leiba taragasu aina makoi bu matik chaba punishment adu piba ngamkidre haina phongdoklami adugi makha tarakpa Cheng na Chen mo mayumda thilamnaga chatraba tungda Chen mahaki mayumda lakpa matamda lingbe amadi mahaki group sing adu mahakpu phunabagidamukta mahaki mayum aduda ngaiduna leiba thengdarami taromliba matau asibu ubda kijaraduna makoidagi nanthoknabani haina chelakladuna mahak dustbin amada changlaga lolami aduga mahakna Chengbu kawnaba yamna kanna phone tawraga honarami adu oiba taragasu Chenggi phone hojikti chalamde nupi mayam aduna Chen bu phanabagidamukta yamna kanna tanaraklami adu oiba taragasu Chen di dustbin manungda lotlaga laikharana maram oraga makoina thiba phangamde makoi mayam mafam asitagi hankre khanglaba tungda Chen dustbin adudagi tholaklaga mahak saw adugi manakta laklami aduga Chen na sawda ngaklami nahak ngasidagi aigi bodyguard oiba ngamlagadra haina haireklami wafam asibu taba matamda sawsu hara harauna yaraklami maramdi mahakna Chen bu ngakpi baibasi mahakna mamangai matamdagi pamjarami masigi thabak asibu tawbo matamda mahakna siki amata phangdaba taragasu mahak adumak Chen gi damakta lepirage haina khankirami adugi makha tarakpa mathang hek numitagi sawna Chen bu ngakpi ba protection tawba du horoklami Chen mamangna chalarami aduga sawna mahaki matung inaduna tamna sumlakminarami sawna Chen bu school da su thinbirami aduga suri tharaga mayum dalakpa matamda su punna adumak hanminaraklami nongmodi lingbe harba nupi adu sop amadagi tholakpa matamda saw changchalaga mahaki ngathi chapladuna mahakbu kihelaklami mahakna harami kadigumba nangna amuk hana Chen gi mafamda natai chadaba otpi naibiba tawba taragadi nahakki damakta yaifaba oiroi harami asika kharamlaba matungda mahak chatkirami adubu lingbe gi matau asib obo matamda akhona khanglami madudi ngasi sawna mahaki mafamda kihelamliba thodok asi mahak tasengna maki yamna kijai haba khona urami aduga amaromdana Chen harba nupi adu su hojikti sawgolona punna mahaki mayum aduda leminakirami aduga matang sida sawgi wari ama khangaklami madudi mahaksu mafia gangster amagi miyoi amani maram asina oraga gangster singa makoi toina adum phunarami nongmadi gangster group ani phunaba matamda saw tamthina sokladuna mayumda halaklami sawgi matau asibu uba matamda Chen wakhal yamna nungaijaramde asum tawdana mahak ngasigi numit asimadi Chen sawgi manakta tumlaklami aduga hangaklami nahak nasa adu nabaga karigumba amata phawdabra wafam asida sawna khomlaklami madudi masigi chaina asidi aidi hainabi ama oire adugi matungdadi Chen gi mafamda sawna mahaki punchi wari haukraba adubu liba horoklami haibuli mahakna chahi 13 surakpa matamda mahaki mapa adu laikhidre mapa laikhidraba tungda mahaki mama aduna mahakpu thadoklamraga nupa atopa amaga chenkre matam adudagi hauraga mahak ngasi phawbada naitom laireklibani haina wari liraklami aduga nahak asin aigi punchida ahanba miyoini aibu nabra haina haireklibase haireklami sawgi wari asibu taba matamda Chen pungning nungsiraduna mamitagi mapi tagiba khangobramdi adugi makha tarakpa mathang hek numitana akoin urami madudi makoi anigi marakta lanaramba madi edu khangong hongdokkirami haibili makoi ani si aman amagi emotion adubu khangnaba hauраklabadi hojikti makoi ani loinaraga chatpa amadi laiminaba matamda yamna harawbagi mami su urami makoi ani anoba mafam kaya amada koinabani haiduna chalami makoi ani punna yamna nungaraba enjoy toba matam haibu lorami adugi matung tarakpadali Chen na sawbo mahaki gang kobu adugi manakta chatpa phawba thingaklami haibili sawna soklaga halakpa do mahak hojik pakatpa hauраklabani mahaki damakta khanbibagi damaktani aduga Chen na larik paabagi matamdasu mahakna sawtamak yengjarami tawriba matau asibu yengbiyu mayam sibu thamoi singna nungside haigadra aidi matau asibu ubada pungaw ngawri tarokliba matau asibu uba matamdana akhoi punmangna khanglami madudi makhoi ani asi nungsinaraba haibadu oraba mali asum tawdana makhoi ani yamna nungaraba matam haibadu leladana matam khara haukirami nongmadi saw store amada phamlaga game sanadun lerami asumna nungaina game sanadun larikan tanja aduda police yanglaba kaya ma changakladuna mafam asil leramba miyoi khudimak policing aduna phakirami mafam asil leramba miyoi khudimak pharibagi maramdi gangster group amagi miyoi singna nupi amabu yamna tamthiba mongda ijat manghan biduna chenkirami hojikna nupi da karan taramba group adu game sanapam asida leibana maram oraga policing asina group oina pula pharibani adugi matungdi makhoi mayam asibu police station da puraga nupi aduna maki mafamda natai chadaba thabak toramba adubu masak taknaba haina haireklami adubu makhoi mayam asigi marakta maki mafamda natai chadaba thabak toramba adu yaudi haina khomlaklami aduga amaromdana Chen mahakti sawgi mafamda kari thabak thokrabagi haiba khangma ngamjaramde maram asina oraga mahak sawgi mafamda halaknaba haina hanjina call tawduna lerami
ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯣꯜ ꯇꯧꯔꯨꯕ ꯃꯇꯝꯗ ꯁꯥꯎꯒꯤ ꯐꯣꯟ ꯑꯗꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯁꯥꯎꯁꯨ ꯐꯣꯟ ꯄꯥꯏꯈꯠꯇ꯭ꯔꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯦꯅꯦꯟ ꯅꯥꯏꯇꯣꯝ ꯑꯣꯏꯅ ꯃꯇꯣꯝꯇ ꯁ꯭ꯀꯨꯜꯗꯒꯤ ꯍꯜꯂꯛꯅꯕ ꯍꯥꯏꯅ ꯇꯧꯔꯛꯂꯝꯃꯤ ꯑꯃꯔꯣꯝꯗꯅ ꯁꯥꯎꯅ ꯃꯈꯣꯏꯒꯤ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯁꯦꯅꯦꯟꯒꯤ ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯒꯤ ꯃꯇꯝ ꯌꯧꯔꯦ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯥꯗꯣꯛꯄꯤꯔꯣ ꯍꯥꯏꯅ इंस्पेक्टर असिना खुमलक्लमी मदुदी नाहक मतम ngahaktangi ngayo nakoi punna adumak thadokलागदबनी हायरक्लमी सेनेन गेटतगी थोलक्लबा मतुंगदा अमुक हना महक साउगी मफमदा अरोयब ओइना ट्राई तरुक्लमी अदुबो महना कॉल तरुबा मतमदा हजिक फावबा साउगी फोन अदु स्विच ऑफ अदुमक लेदुना थेंगरमी अदुगी मतुंगदी उपाय लेत्रबदा महक खोंगना तमना तमना नाइतोम हलक्लमी अदुगा महना लाकपगी लंबी अदुदा लेंबे अमदि महकी टीम ग्रुप अदुना लाकलका महकु फारमी अदुगी मतुंगदी नुपी मयाम असिना सेनेनगी मफमदा यामना तामथिन ओटपिरक्लमी महकु फुबा चैबा तौबिरमी फुबदा नतना महकना पोरक्लेबा लारिक अदुबुसु यामना थीना सेगाइबिरमी सेनेन मखोय मयाम असिगी मफमदा यामना हाइजरमी मदुदी महकु थादोकपियो हाइना अदुबु मखोय मयाम असिना सेनेनगी वफम असिबु ताबीबगी महुत्ता सेनेनगी मसम असिबुसु यावना कथतपिरक्लमी असिदसु नतना काहेन थबक कयाम पांगथोरक्लमी हाइबदी मखोय मयाम असिना सेनेना सेलेबा स्कूल ड्रेस असिबु सेगाइरदुना नातै चादबा वीडियो कयामसु मखोयना रेकॉर्ड तौबु हौरक्लमी तांसदा लिंगबेना सेनेनगी मफम हायरक्लमी नाहना करिगिदमक्तनो अइबु केहन्नबगिदमक्ता नुपा अमबु थारक्लिबा नाहना नुपा अदु थारक्लगा अरानबा थबक अदु तौबगिदमक्ता नंगना फंग्लिबा दंडीनी हायरक्लमी मफम असिदा लाक्लिबा नुपी मयाम असी सेनेनगी मतौ असिबु ओबदा यामना पेना नोकचरमी सेनजो मफम असिदगी हगोलगा चेन माहायबदु ngamjadre अदुबु मतांगसिदा मनाक नकपुदा लेबा मियोय कयामना लिंगबे अमदि मखोयगी टीम असिदा सेरक्लदुना मखोयबु मफम असिदगी तांथोकेरमी अदुबु मतांगदुदा लिंगबेना खोंकाप अमनी कांथरोकपा मतमदा मान उरक्लमी मदुदी मखोयगी मनाक नकपा असिदा सीसीटीवी कैमरा अमा थेतुना लेबा थेंगदरमी कैमरा असिबु उरुबा मतमदा महक यामना पाखतचरमी मरमदि महकना ngasi तौरिबा थोदोक थौरांग मयाम असी कैमरा असिदा लोइनमक रेकॉर्ड तौखरबनी अदुगा अमरोमदना साउ अदु जेल अदुदगी थादोरक्लमी महक मफम असिदगी थोलकपगा हन्ना हन्ना सेनेनगी मफमदा कॉल तौनबा हाइना होनाजरमी अदुबु महकना हन्ना हन्ना ट्राई तौबा तारकसु सेनेनगी मफमदगी करिगुंबा रेस्पॉन्स अमता फंगबा ngamjarmdi सोम तौदुना महक यामना पाखतलदुना मयुमलमदा चेलक्लमी असोम तौदुना यामना पाखतलबा मतांग असिगा लोइनना फजरबा मूवी असिगी वारी मतांग असिदा लोइसेनकेरमी मसिनी बेटर डेज हारिबा मूवी असिगी अहानबा सरुक ममांगी पार्टा मयामना उबिख्रे मदुदी लिंगबे अमदि महकी टीम लाक्लगा मकोयना सेनेनबु तमथिना फुबिखि फुबिबदन नतना महकी लारिक मै थादोकपिबा अमदि फिरोल सेगारदुना न्यूज वीडियो कया अमा नमखिरमी अदुगी मतुंग अमरोमदना साउ अदुसु जेलदगी थादोरक्लमी अदुगा महकना सेनेनगा पाव फननबा यामना कन्ना होनाजरमी अदुबु सेनेनगी मफमदगी महकना करिगुंबा पाव अमता ताबा फंगजरमदि सेनेनगी मफमदगी करिगुंबा पाव अमता फंगबा ngamdrabada साउ मथा यामना सालदुना मयुमदा हादु हादुना चेलक्लमी अदुगा साउना मफम खुदिंग चला चलोर सेनेनबु लैब्रा हाइना थीजरक्लमी मतम कुइना थीबा तारगसु महकना सेनेनबु थीबा फंगजरमदि साउना सेनेनबु थीबा याबा थीररबा तुंगदा महकना मयुमदा हलकपा मतमदा महकना उरमी मदुदी सेनेन हारिबा नुपी अदु महकि सेगाइखरबा लारिक सिंग अदुबु नपसनदुना लेबा थेंगनरमी अदुगा महकि मसादना असोकपगी ममी कयामना पिक थंदुना लेरगा महक कपतुना लेबा थेंगनरमी सेनेनगी तरुलिबा मतौ असिबु उबा मतमदा साउ अंगकपना पिक थनकिरमी अदुगा महक यामना साउनिंगलक्लमी अदुगी मतुंगी महकना खुलाई अमा पाइरदुना सेनेनगी मफमदा तौरक्खिबा थौदोक असिबु थोगलिबा मियोयसिंग अदुबु फोरुनबा हाइना थोलक्लमी मतांगसिदा सेनेन हगोलदुना साउदा कोलदुना चटकिदनबा हायरक्लमी साउना मु हायरक्लमी अइबु थादो नंगी नफमदा तौरक्लिबा सिंगी मफमदा लमन खोमलुगे हायरक्लमी मखोयना नंगी नफमदा तौरिबा थबक असि यामना लानबा थबकनी हायरक्लमी असि पुनमक ओइबा तारकसु सेनेन साउबु थादोक्तबिदा अदुमक कोंदुना थममी अदुगा सेनेन साउगी तौरक्लिबा मतौ असिबु उबदा मथमोइदा पेंजरदुना ममित्रगी मपी तारगा कपलक्लमी सेनेन कपलक्पा असिबु ताबा मतमदा साउगी मिलुदगिसु पिरान चेंथकिबा खंगौरमदि अदुगी मतुंगदी मखोयनी अमन अमगी मफमदा थौना पिनरदुना थेमजनजरमी अदुगी मतुंगदी साउना सेनेनगी मसम असिबु यामना फजबा मओंगदा कक्थतपिरक्लमी अदु पुनमक ओइबा तारकसु नुपी अमना मसम हाना सांगमलगा तेन हेक कक्पा हाइबदा येमदा यामना हाइनदबा हाइबदु ओरक्लमी मरम असिना ओरगा साउना सेनेन मतोमदा मसम कक्पा तारगदी मसा असि यामना वखल पिकथबा ओइख्रगनी खलदुना महक मसा माकसु महगी मसम असिबु कक्थतचरक्लमी अदुगी मतुंगदी मखोय अनि पुल्लदुना फोटोगा कामिनरक्लमी अदुगी मखा तारकपा मथंगी नुमिता सेनेन स्कूल लाकपा मतमदा मफम असिदा लेरिबा छात्र खुदिंगमकना मागी मसम तेलगा लाकपा अमदि असोकपा दाकफम असिदा यामना हाइनदबा मओंगदा मुन्ना मुन्ना येंगक्लमी तरुकलिबा मतौ असिब उबदा सेनेन अमुकसु वखल नुंगाइजरमदि अदुगा असोम तौदना नोमनिनिगी मतम हौग्रबा तुंगदा सेनेनगी एंट्रांस एग्जाम थानबगी मतमसु यरक्लमी मफम असिदा साउना सेनेनबु स्कूलदा थिनबिनबगिदमक्ता लाकलमी अदुगा सिन अमरोमदना नुपा अमना फतबा होंदोकपम सेंदोकपमदा महकना थवाई याउद्रबा नुपी अमगी हक्चांगमु थेंगनरक्लमी अदुगा सीडीबी नुपी असिगी आइडेंटिफिकेशन खंगदोकनबा हाइदुना फिंगरप्रिंट मयाम अमा टेस्ट तौरक्पा मतमदना मफम असिदा सीदुना तारमलिबा नुपी असि लिंगबे ओइदुना लेरमी अदुगी मतुंगदी पुलिस अमदि सीआईडी सिंगना यामलबा इन्वेस्टिगेशन कया अमा तौरक्पदगी मखोयना खंगमा ngamlaklami मदुदी लिंगबीगी असि भागचांग अदुबु पुदुना चलिबा कार अदु साउगी मरुप अमगी कार ओइदुना लेरमी मरम असिना ओरगा साउगी मरुप असिबु पुलिस स्टेशन अदुदा लाकनबा हाइना कौरक्लमी अदुगा मफम असिदा महक यौरक्लबा तुंगदा महकना हाइनक्लमी मदुदी नुपी अदुना मतौ करमना सिखिबनो हाइबदि महकी मफमदा करिगुंबा आइडिया अमता लैते हायरक्लमी
ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯃꯍꯥꯛꯅ ꯈꯨꯝꯂꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯀꯥꯔ ꯑꯗꯨꯗꯤ ꯃꯇꯝ ꯀꯨꯏꯔꯕ ꯃꯃꯥꯡꯗꯒꯤ ꯍꯨꯔꯥꯟꯈ꯭ꯔꯕꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯃꯇꯥꯡ ꯑꯁꯤꯗꯒꯤ ꯁꯤꯟ ꯀꯠ ꯇꯧꯈ꯭ꯔꯒ ꯍꯧꯈ꯭ꯔꯕ ꯃꯨꯚꯤ ꯑꯁꯤꯒꯤ ꯋꯥꯔꯤ ꯃꯇꯦꯛ ꯑꯃ ꯂꯥꯛꯂꯝꯃꯤ ꯇꯁꯦꯡꯕꯒꯤꯗꯤ ꯃꯍꯥꯛꯀꯤ ꯀꯥꯔ ꯑꯁꯤ ꯍꯨꯔꯥꯟꯈꯤꯕ ꯅꯠꯇꯦ ꯃꯍꯥꯛꯀꯤ ꯀꯥꯔ ꯑꯁꯤ ꯁꯥꯎꯅ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯋꯥꯏꯈꯤꯕꯅꯤ ꯑꯗꯨꯒ ꯁꯥꯎꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯁꯤꯗꯁꯨ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯅꯪꯒꯤ ꯀꯥꯔ ꯑꯁꯤ ꯄꯨꯈ꯭ꯔꯕ ꯃꯇꯨꯡꯗ ꯄꯨꯂꯤꯁꯁꯤꯡ ꯂꯥꯛꯂꯒ ꯅꯪꯒꯤ ꯅꯐꯝꯗ ꯋꯥꯍꯪ ꯄꯥꯍꯪ ꯇꯧꯔꯛꯄ ꯇꯥꯔꯒꯗꯤ ꯅꯍꯥꯛ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯍꯥꯏꯗꯣꯛꯈꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯁꯤꯅ ꯁꯥꯎꯅ ꯍꯥꯏꯔꯝꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯐꯣꯡꯗꯣꯛꯇꯕꯤꯗ ꯃꯍꯥꯛꯀꯤ ꯃꯔꯨꯞꯄꯨ ꯀꯟꯅꯤꯡꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯣꯏꯗꯕ ꯉꯥꯛꯇ ꯉꯥꯡꯂꯤꯕꯅꯤ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯐꯝ ꯑꯗꯨꯗ ꯂꯤꯡꯕꯦꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨꯕꯨ ꯀꯧꯔꯒ ꯃꯈꯥ ꯇꯥꯅ ꯍꯪꯂꯛꯂꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯂꯤꯡꯕꯦꯒꯤ ꯃꯔꯨꯞꯁꯤꯡ ꯑꯁꯤꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯂꯤꯡꯕꯦ ꯁꯤꯔꯤꯕ ꯑꯗꯨ ꯁꯦꯅꯦꯟꯅ ꯍꯥꯠꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯃꯔꯝꯗꯤ ꯂꯤꯡꯕꯦ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯁꯦꯅꯦꯟꯒꯤ ꯅꯥꯇꯩ ꯆꯥꯗꯕ ꯚꯤꯗꯤꯑꯣ ꯑꯃ ꯔꯦꯀꯣꯔꯗ ꯇꯧꯈꯤꯕꯅꯤ ꯃꯗꯨꯒꯤ ꯁꯣꯏꯗꯅ ꯂꯃꯟ ꯈꯨꯝꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗꯗꯤ ꯁꯦꯅꯦꯟꯁꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯁꯤꯗ ꯃꯌꯥꯝꯅ ꯀꯧꯔꯛꯂꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯁꯦꯅꯦꯟ ꯌꯧꯔꯛꯂꯕ ꯃꯇꯨꯡꯗ ꯑꯣꯐꯤꯁꯥꯔ ꯆꯦꯟꯅ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯍꯪꯂꯛꯂꯝꯃꯤ ꯃꯗꯨꯗꯤ ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯇꯝꯊꯤꯔꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯅꯍꯥꯛꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯁꯤꯗ ꯂꯥꯛꯂꯒ ꯀꯝꯄ꯭ꯂꯦꯟ ꯑꯃꯠꯇ ꯇꯧꯗ꯭ꯔꯤꯕ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯋꯥꯐꯝ ꯑꯁꯤꯗ ꯁꯦꯅꯦꯟꯅ ꯈꯨꯝꯂꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯇꯤ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯄꯨꯛꯅꯤꯡ ꯆꯪꯗꯕꯤꯗ ꯃꯍꯩ ꯇꯝꯕꯗ ꯄꯨꯛꯅꯤꯡ ꯑꯗꯨ ꯊꯥꯗꯕ ꯄꯥꯝꯃꯤ ꯍꯥꯏꯅ ꯈꯨꯝꯂꯛꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯁꯦꯅꯦꯟꯒꯤ ꯃꯐꯝꯗ ꯑꯃꯨꯛꯀ ꯋꯥꯍꯪ ꯑꯃ ꯍꯪꯂꯛꯂꯝꯃꯤ ꯃꯗꯨꯗꯤ ꯂꯤꯡꯕꯦꯅ ꯁꯤꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯗꯥꯡꯗ ꯅꯍꯥꯛ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯅ ꯋꯥꯐꯝ ꯑꯁꯤꯗ ꯁꯦꯅꯦꯟ ꯈꯨꯝꯂꯛꯂꯝꯃꯤ ꯃꯗꯨꯗꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯗꯥꯡꯗꯗꯤ ꯃꯍꯥꯛ ꯃꯍꯩ ꯇꯝꯗꯨꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯑꯗꯨꯃꯛ ꯂꯩ ꯍꯥꯏꯅ ꯈꯨꯝꯂꯛꯂꯝꯃꯤ ꯋꯥꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯅꯍꯥꯛꯅ ꯌꯨꯝꯗ ꯂꯩ ꯍꯥꯏꯕꯒꯤ ꯀꯔꯤ ꯄ꯭ꯔꯨꯐ ꯂꯩꯕꯒꯦ ꯅꯍꯥꯛ ꯑꯩꯈꯣꯏꯗ ꯄꯤꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯍꯟꯗꯛꯃꯨꯛꯀꯤ ꯋꯥꯍꯪ ꯑꯁꯤꯕꯨ ꯇꯥꯕ ꯃꯇꯝꯗꯗꯤ ꯁꯦꯅꯦꯟ ꯅꯔꯚꯁ ꯈꯔ ꯆꯠꯆꯔꯒ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯖꯔꯝꯗꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗꯗꯤ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯒ ꯁꯦꯅꯦꯟ ꯃꯍꯥꯛꯀꯤ ꯁ꯭ꯀꯨꯜꯒꯤ ꯑꯦꯟꯇ꯭ꯔꯥꯟꯁ ꯑꯦꯛꯖꯥꯝ ꯑꯗꯨꯕꯨ ꯄꯤꯅꯕꯒꯤꯗꯃꯛꯇ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯦꯛꯖꯥꯝ ꯊꯥꯕ ꯆꯠꯄ ꯑꯁꯤꯗ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯀꯅꯥꯁꯨ ꯈꯪꯍꯟꯗꯕꯤꯗ ꯇꯨꯃꯤꯟꯅ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯣꯐꯤꯁꯥꯔ ꯑꯅꯤꯈꯛ ꯏꯟꯅꯍꯜꯂꯛꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯁꯦꯅꯦꯟ ꯃꯍꯥꯛꯀꯤ ꯑꯦꯛꯖꯥꯝ ꯑꯗꯨꯕꯨ ꯍꯧꯔꯛꯂꯝꯃꯤ ꯃꯍꯥꯛ ꯑꯦꯛꯖꯥꯝ ꯊꯥꯕ ꯑꯁꯤꯗ ꯄꯨꯛꯅꯤꯡ ꯆꯪꯅ ꯑꯦꯛꯖꯥꯝ ꯄꯤꯕ ꯑꯃꯗꯤ ꯐꯣꯀꯁ ꯇꯧꯕ ꯉꯝꯂꯛꯇ꯭ꯔꯦ ꯃꯍꯥꯛꯀꯤ ꯃꯁꯛ ꯃꯇꯧ ꯑꯁꯤꯕꯨ ꯎꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯈꯪꯂꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯀꯔꯤꯒꯨꯝꯕ ꯀꯤꯖꯕ ꯋꯥꯈꯜ ꯑꯃꯗꯤ ꯈꯟꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯦꯅꯦꯟꯅ ꯑꯦꯛꯖꯥꯝ ꯊꯥꯕ ꯂꯣꯏꯔꯒ ꯃꯍꯥꯛꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯁꯥꯎꯅ ꯃꯅꯤꯡꯂꯣꯝꯗꯒꯤ ꯂꯥꯛꯂꯒ ꯃꯍꯥꯛꯄꯨ ꯐꯥꯔꯒ ꯆꯦꯟꯈꯤꯔꯝꯃꯤ ꯁꯥꯎꯅ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯁꯤ ꯃꯅꯤꯡꯗ ꯏꯟꯅꯔꯛꯂꯤꯕ ꯑꯣꯐꯤꯁꯥꯔ ꯑꯅꯤꯗꯨꯅꯁꯨ ꯎꯔꯛꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯃꯈꯣꯏꯒꯤ ꯇꯤꯝ ꯃꯌꯥꯝ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯅꯕ ꯍꯥꯏꯅ ꯀꯧꯈꯤꯔꯝꯃꯤ ꯑꯃꯔꯣꯝꯗꯅ ꯁꯥꯎꯅ ꯁꯦꯅꯦꯟꯕꯨ ꯌꯥꯝꯅ ꯑꯆꯤꯛꯄ ꯃꯐꯝ ꯑꯃꯗ ꯄꯨꯔꯒ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯅꯍꯥꯛ ꯍꯧꯅ ꯍꯧꯅ ꯂꯥꯎꯔꯣ ꯅꯪꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯑꯗꯨꯒ ꯄꯨꯂꯤꯁꯁꯤꯡ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯛꯂꯕ ꯃꯇꯨꯡꯗ ꯅꯍꯥꯛꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯗ ꯍꯥꯏꯒꯗꯕꯅꯤ ꯃꯗꯨꯗꯤ ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗ ꯅꯝꯍꯥꯗꯨꯅ ꯅꯥꯇꯩ ꯆꯥꯗꯕ ꯊꯕꯛ ꯄꯥꯡꯊꯣꯛꯂꯦ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯑꯁꯤ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯨꯕ ꯇꯥꯔꯒꯗꯤ ꯅꯪꯕꯨ ꯃꯣꯏꯅ ꯆꯤꯡꯅꯕ ꯑꯗꯨ ꯇꯣꯛꯈ꯭ꯔꯒꯅꯤ ꯑꯗꯨꯒ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯒꯤ ꯏꯐꯝꯗ ꯆꯤꯡꯅꯕ ꯍꯧꯔꯛꯂꯒꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯁꯤꯗ ꯁꯦꯅꯦꯟꯅ ꯁꯥꯎꯗ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯀꯝꯗꯧꯅ ꯇꯥꯏꯅꯍꯟꯒꯗꯣꯔꯤꯕꯅꯣ ꯑꯩꯅ ꯑꯗꯨꯝꯅ ꯇꯧꯒꯗꯕꯒꯤ ꯃꯍꯨꯠꯇ ꯑꯩ ꯑꯁꯦꯡꯕ ꯄꯨꯝꯕ ꯄꯨꯂꯤꯁꯀꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯁꯦꯡꯅ ꯍꯥꯏꯔꯨꯔꯒꯦ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯁꯤꯕꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯁꯥꯎꯅ ꯑꯃꯨꯛ ꯁꯦꯅꯦꯟꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯃꯥꯡꯖꯒꯗꯕ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯄꯩꯁꯥꯁꯨ ꯂꯩꯇꯦ ꯑꯩꯒꯤ ꯐ꯭ꯌꯨꯆꯔꯁꯨ ꯂꯩꯇꯦ ꯍꯥꯏꯔꯛꯂꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯑꯣꯏꯔꯒ ꯑꯩ ꯑꯃ ꯃꯥꯡꯈꯤꯕꯗꯨꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯒ ꯑꯩꯅꯗꯤ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕꯅꯤ ꯅꯪ ꯑꯃ ꯃꯥꯡꯍꯟꯕ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯄꯥꯝꯃꯨꯏ ꯍꯥꯏꯔꯛꯂꯝꯃꯤ ꯁꯥꯎꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯇꯥꯕ ꯃꯇꯝꯗ ꯁꯦꯅꯦꯟ ꯊꯃꯣꯏ ꯀꯥꯏꯔꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯖꯔꯝꯗꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯁꯥꯎꯅ ꯍꯟꯅ ꯁꯦꯅꯦꯟꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯀꯟꯅ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯕꯨ ꯐꯣꯡꯗꯣꯛꯅꯕ ꯐꯣꯔꯁ ꯇꯧꯔꯛꯄꯗꯒꯤꯗꯤ ꯁꯦꯅꯦꯟꯁꯨ ꯄꯥꯝꯗꯅ ꯑꯗꯨꯃꯛ ꯌꯥꯔꯛꯂꯝꯃꯤ ꯑꯗꯨꯒ ꯌꯥꯝꯂꯕ ꯄꯨꯂꯤꯁ ꯀꯌꯥ ꯑꯃ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯛꯂꯦ ꯍꯦꯛ ꯈꯪꯕꯗꯒꯤ ꯁꯥꯎꯅ ꯁꯦꯅꯦꯟꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯅꯨꯡꯁꯤꯔꯕ ꯀꯦꯁ ꯑꯃ ꯇꯧꯔꯛꯂꯝꯃꯤ ꯍꯥꯏꯕꯗꯤ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯅ ꯎꯕ ꯃꯇꯝꯗ ꯁꯥꯎ ꯑꯁꯤꯅ ꯁꯦꯅꯦꯟꯒꯤ ꯃꯐꯝꯗ ꯅꯝꯐꯨ ꯍꯥꯐꯨ ꯇꯧꯗꯨꯅ ꯅꯥꯇꯩ ꯆꯥꯗꯕ ꯊꯕꯛ ꯄꯥꯡꯊꯣꯛꯂꯤꯕꯅꯤ ꯍꯥꯏꯕ ꯈꯟꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯄꯨꯂꯤꯁ ꯃꯐꯝ ꯑꯁꯤꯗ ꯆꯪꯂꯛꯂꯒ ꯃꯈꯣꯏꯅ ꯁꯥꯎꯕꯨ ꯐꯥꯔꯒ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯇꯧꯔꯤꯕ ꯃꯇꯧ ꯃꯌꯥꯝ ꯑꯁꯤꯕꯨ ꯎꯕ ꯃꯇꯝꯗ ꯁꯦꯅꯦꯟ ꯊꯃꯣꯏ ꯀꯥꯏꯔꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯖꯔꯝꯃꯤ ꯁꯥꯎꯁꯨ ꯁꯦꯅꯦꯟꯅ ꯀꯞꯄ ꯑꯁꯤꯕꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯊꯃꯣꯏ ꯀꯥꯏꯔꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯂꯝꯃꯤ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗꯗꯤ ꯁꯥꯎꯕꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯄꯨꯔꯒ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯋꯥꯍꯪ ꯄꯥꯍꯪ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯁꯥꯎꯅ ꯃꯍꯥꯛꯅ ꯃꯤ ꯍꯥꯠꯄꯅꯤ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯅꯥꯇꯩ ꯆꯥꯗꯕ ꯊꯕꯛ ꯃꯌꯥꯝ ꯑꯗꯨ ꯃꯍꯥꯛꯅ ꯂꯣꯏꯅꯃꯛ ꯄꯥꯡꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯅ ꯃꯔꯥꯟ ꯄꯨꯝꯕ ꯃꯁꯥꯅ ꯌꯥꯖꯔꯝꯃꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯂꯤꯡꯕꯦꯕꯨꯁꯨ ꯃꯍꯥꯛꯅ ꯃꯈꯨꯠꯃꯛꯅ ꯍꯥꯠꯈꯤꯕꯅꯤ ꯃꯔꯝꯗꯤ ꯂꯤꯡꯕꯦꯒꯤ ꯃꯐꯝꯗ ꯃꯍꯥꯛꯅ ꯄ꯭ꯔꯣꯄꯣꯁ ꯇꯧꯔꯨꯕ ꯃꯇꯝꯗ ꯌꯥꯔꯛꯇꯕꯒꯤꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯋꯥꯐꯝ ꯑꯁꯤꯕꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯕ ꯑꯣꯐꯤꯁꯥꯔ ꯄꯨꯝꯕ ꯄꯨꯡꯉꯛ ꯉꯛꯈꯤꯔꯝꯃꯤ ꯑꯃꯔꯣꯝꯗꯅ ꯁꯦꯅꯦꯟ ꯑꯗꯨ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯔꯛꯂꯝꯃꯤ ꯃꯇꯥꯡ ꯑꯗꯨꯗ ꯁꯦꯅꯦꯟꯅ ꯃꯍꯥꯛꯀꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤ ꯃꯇꯦꯛ ꯑꯃꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ ꯇꯁꯦꯡꯕꯒꯤꯗꯤ ꯃꯃꯥꯡꯉꯩꯒꯤ ꯃꯇꯝ ꯑꯃꯗ ꯁꯦꯅꯦꯟ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯔꯕ ꯃꯇꯨꯡꯗ ꯅꯣꯡꯃ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯍꯥꯛꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯂꯤꯡꯕꯦ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯃꯤꯅ ꯇꯧꯅꯔꯣꯏꯗꯕ ꯑꯔꯥꯟꯕꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛꯄꯨ ꯉꯥꯛꯄꯤꯅꯕ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ ꯍꯥꯏꯕꯗꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯁꯦꯅꯦꯟꯒꯤ ꯃꯐꯝꯗ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨ CCTV ꯀꯦꯃꯦꯔꯥ ꯑꯃꯗ ꯀꯦꯞꯆꯔ ꯇꯧꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯒꯤꯗꯃꯛꯇꯅꯤ ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤꯒꯨꯝꯕ ꯁꯦꯅꯦꯟꯅ ꯄꯨꯂꯤꯁꯀꯤ ꯃꯐꯝꯗ ꯀꯝꯄ꯭ꯂꯦꯟ ꯑꯃ ꯇꯧꯔꯨꯕ ꯇꯥꯔꯒꯗꯤ ꯂꯤꯡꯕꯦꯒꯤꯗꯤ ꯍꯧꯖꯤꯛ ꯆꯦꯟꯐꯝ ꯑꯃꯠꯇ ꯂꯩꯔꯣꯏꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯑꯣꯏꯔꯒ ꯂꯤꯡꯕꯦ ꯁꯦꯅꯦꯟꯒꯤ ꯃꯃꯥꯡꯗ ꯈꯨꯔꯨ ꯀꯣꯜꯂꯗꯨꯅ ꯌꯥꯝꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯝꯃꯤ ꯃꯔꯝꯗꯤ ꯀꯔꯤꯒꯨꯝꯕ ꯁꯦꯅꯦꯟꯅ ꯄꯥꯎ ꯑꯃ ꯍꯦꯛ ꯄꯤꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯐ꯭ꯌꯨꯆꯔ ꯑꯁꯤ ꯂꯩꯈꯥ ꯇꯥꯒꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯂꯤꯡꯕꯦꯅ ꯁꯦꯅꯦꯟꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯀꯟꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯄꯗꯒꯤꯗꯤ ꯁꯦꯅꯦꯟꯁꯨ ꯊꯃꯣꯏ ꯆꯥꯎꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯕꯅꯤꯅ ꯃꯍꯥꯛꯅ ꯂꯤꯡꯕꯦꯕꯨ ꯉꯥꯛꯄꯤꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯉꯥꯛꯄꯤꯔꯝꯂꯕ ꯃꯇꯨꯡꯗ ꯁꯦꯅꯦꯟ ꯊꯣꯛꯂꯛꯂꯝꯃꯤ
ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯂꯤꯡꯕꯦꯅ ꯑꯃꯨꯛ ꯇꯥꯟꯅꯔꯛꯂꯗꯨꯅ ꯁꯦꯅꯦꯟꯒꯤ ꯃꯐꯝꯗ ꯃꯍꯥꯛꯀꯤ ꯃꯃꯥꯒꯤ ꯃꯔꯝꯗ ꯅꯥꯇꯩ ꯆꯥꯗꯕ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯥꯏꯔꯛꯂꯝꯃꯤ ꯑꯃꯨꯛ ꯍꯟꯅ ꯁꯦꯅꯦꯟꯒꯤ ꯃꯐꯝꯗ ꯂꯤꯡꯕꯦꯅ ꯇꯧꯔꯛꯂꯤꯕ ꯑꯁꯤꯕꯨ ꯇꯥꯕ ꯃꯇꯝꯗ ꯁꯦꯅꯦꯟ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯤꯡꯕꯦꯕꯨ ꯂꯥꯛꯇꯅ ꯏꯟꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯁꯦꯅꯦꯟꯅ ꯏꯜꯂꯨꯕ ꯑꯁꯤꯗ ꯂꯤꯡꯕꯦ ꯁꯤꯔꯤ ꯃꯊꯛꯇꯒꯤ ꯊꯔꯣ ꯃꯥꯔꯛ ꯑꯣꯟꯊꯔꯗꯨꯅ ꯃꯍꯥꯛꯀꯤ ꯃꯀꯣꯛꯇ ꯌꯥꯝꯅ ꯀꯟꯅ ꯌꯩꯁꯜꯂꯗꯨꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯈꯨꯗꯛꯃꯛꯇ ꯃꯥꯡꯈꯤꯔꯝꯃꯤ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯁꯤꯕꯨ ꯎꯕꯗ ꯁꯦꯅꯦꯟ ꯌꯥꯝꯅ ꯄꯥꯈꯠꯆꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯃꯍꯥꯛ ꯃꯌꯨꯝꯗ ꯍꯜꯂꯛꯂꯒ ꯄꯥꯎ ꯄꯨꯝꯕ ꯁꯥꯎꯒꯤ ꯃꯐꯝꯗ ꯇꯝꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯁꯤꯗ ꯁꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯅꯍꯥꯛ ꯀꯔꯤꯒꯨꯝꯕ ꯄꯥꯈꯠꯄ ꯑꯃꯠꯇ ꯇꯧꯒꯅꯨ ꯅꯍꯥꯛ ꯅꯪꯒꯤ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯐꯣꯀꯁ ꯇꯧꯗꯨꯅ ꯂꯩꯌꯨ ꯑꯩꯅ ꯂꯣꯏꯅꯃꯛ ꯐꯅꯕ ꯁꯤꯟꯒꯅꯤ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗꯗꯤ ꯁꯥꯎꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯀꯥꯔ ꯑꯃ ꯋꯥꯏꯔꯒ ꯂꯥꯛꯂꯒ ꯂꯤꯡꯕꯦꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯐꯠꯇ ꯍꯥꯎꯊꯤ ꯍꯨꯟꯗꯣꯛꯄ ꯃꯔꯛꯇ ꯍꯨꯟꯗꯦꯛꯇꯨꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯄ꯭ꯔꯦꯖꯦꯟꯒꯤ ꯁꯤꯟꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯁꯤꯕꯨ ꯅꯤꯡꯁꯤꯡꯂꯗꯨꯅ ꯁꯦꯅꯦꯟ ꯊꯃꯣꯏ ꯀꯥꯏꯔꯗꯨꯅ ꯀꯞꯆꯔꯝꯃꯤ ꯍꯥꯏꯕꯗꯤ ꯂꯤꯡꯕꯦ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇꯒꯤ ꯁꯤꯈꯤꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯃꯍꯥꯛꯅ ꯇꯧꯔꯨꯔꯤꯕ ꯑꯔꯥꯟꯕꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯁꯥꯎꯅ ꯃꯍꯥꯛꯀꯤꯗꯃꯛꯇ ꯂꯦꯞꯄꯤꯔꯛꯄ ꯑꯁꯤꯒꯤꯗꯃꯛꯇ ꯈꯜꯂꯒꯅꯤ ꯁꯥꯎꯅ ꯈꯜꯂꯝꯃꯤ ꯃꯗꯨꯗꯤ ꯁꯦꯅꯦꯟꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯗꯨꯒ ꯂꯣꯏꯅꯅ ꯅꯨꯡꯉꯥꯏꯔꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃ ꯂꯦꯜꯍꯧꯔꯁꯤꯅꯤ ꯍꯥꯏꯅ ꯑꯗꯨꯒ ꯑꯃꯔꯣꯝꯒꯤ ꯁꯤꯟꯗꯨꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯆꯦꯟ ꯑꯗꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯐꯝꯗ ꯆꯤꯡꯅꯕ ꯍꯧꯔꯛꯂꯝꯃꯤ ꯍꯥꯏꯕꯗꯤ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯃꯔꯤ ꯈꯔ ꯂꯩꯅꯕ ꯃꯥꯜꯂꯤ ꯍꯥꯏꯅ ꯑꯣꯐꯤꯁꯥꯔ ꯆꯦꯟ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯊꯦꯠꯄ CCTV ꯐꯨꯇꯦꯖ ꯀꯦꯃꯦꯔꯥ ꯑꯗꯨꯕꯨ ꯆꯦꯛ ꯇꯧꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯈꯪꯂꯛꯂꯝꯃꯤ ꯃꯔꯝꯗꯤ ꯁꯥꯎ ꯑꯃꯗꯤ ꯁꯦꯅꯦꯟ ꯑꯗꯨ ꯁ꯭ꯀꯨꯜ ꯂꯥꯛꯄ ꯑꯃꯗꯤ ꯆꯠꯄꯗ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯆꯦꯟꯅ ꯁꯥꯎꯒꯤ ꯃꯐꯝꯗ ꯍꯪꯂꯛꯂꯝꯃꯤ ꯅꯪ ꯑꯃꯗꯤ ꯁꯦꯅꯦꯟ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯃꯔꯤ ꯑꯁꯤ ꯀꯔꯝꯕ ꯃꯔꯤꯅꯣ ꯍꯥꯏꯕꯗꯤ ꯅꯈꯣꯏ ꯑꯅꯤꯁꯤ ꯃꯔꯨꯞ ꯑꯣꯏꯕꯒꯤꯔ ꯅꯍꯥꯛꯅ ꯁꯦꯅꯦꯟꯒꯤ ꯃꯇꯦꯡ ꯄꯥꯡꯂꯛꯂꯤꯕꯁꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯁꯤꯕꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯁꯥꯎꯅ ꯈꯨꯝꯂꯛꯂꯝꯃꯤ ꯃꯗꯨꯗꯤ ꯁꯦꯅꯦꯟ ꯍꯥꯏꯔꯤꯕ ꯅꯨꯄꯤꯗꯨꯗꯤ ꯃꯍꯥꯛ ꯃꯁꯛ ꯐꯥꯎꯕ ꯈꯪꯗꯦ ꯃꯔꯨꯞ ꯑꯗꯤ ꯂꯥꯏꯔꯗꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯑꯣꯐꯤꯁꯥꯔ ꯆꯦꯟ ꯑꯗꯨꯅ ꯁꯦꯅꯦꯟꯕꯨ ꯑꯃꯨꯛ ꯃꯐꯝ ꯑꯁꯤꯗ ꯀꯧꯔꯛꯂꯝꯃꯤ ꯑꯗꯨꯒ ꯋꯥꯍꯪ ꯑꯁꯤꯕꯨ ꯍꯪꯂꯨꯕ ꯃꯇꯨꯡꯗ ꯁꯦꯅꯦꯟ ꯈꯨꯝꯂꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯁꯨ ꯁꯥꯎꯕꯨ ꯃꯁꯛ ꯈꯪꯗꯦ ꯍꯥꯏꯅ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯑꯣꯐꯤꯁꯥꯔ ꯆꯦꯟ ꯌꯥꯝꯅꯃꯛ ꯁꯥꯎꯅꯤꯡꯂꯛꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯁꯦꯅꯦꯟꯕꯨ ꯃꯈꯨꯠ ꯄꯥꯏꯔꯒ ꯆꯤꯡꯂꯒ ꯄꯨꯔꯛꯂꯒ ꯁꯥꯎꯒꯤ ꯃꯃꯥꯡꯗ ꯄꯨꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ ꯍꯧꯖꯤꯛꯇꯤ ꯍꯥꯏꯔꯣꯗꯅ ꯅꯈꯣꯏ ꯑꯅꯤ ꯑꯃꯅ ꯑꯃꯕꯨ ꯁꯛ ꯈꯪꯅꯗꯦ ꯍꯥꯏꯅ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯗꯤ ꯑꯃꯇ ꯉꯥꯡꯅꯗꯕꯤꯗ ꯃꯨꯟꯅ ꯌꯦꯡꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯦꯅꯦꯟ ꯁꯥꯎꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯆꯪꯁꯜꯂꯒ ꯈꯣꯡꯄꯥꯛꯅ ꯊꯥꯔꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯑꯩꯅ ꯃꯥꯕꯨ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯑꯃꯨꯛ ꯐꯥꯎꯕ ꯎꯈꯤꯗ꯭ꯔꯤ ꯍꯥꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇꯒꯤꯅ ꯃꯄꯤ ꯇꯥꯔꯛꯂꯝꯃꯤ ꯇꯁꯦꯡꯕꯒꯤꯗꯤ ꯑꯣꯐꯤꯁꯥꯔ ꯆꯦꯟ ꯑꯁꯤ ꯁꯦꯅꯦꯟꯒꯤꯗꯃꯛꯇ ꯈꯟꯕꯤꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯇꯥꯡ ꯑꯁꯤꯗ ꯑꯁꯦꯡꯕꯁꯤꯡ ꯑꯗꯨ ꯄꯨꯝꯅꯃꯛ ꯈꯪꯗꯣꯛꯄ ꯉꯝꯍꯧꯗꯕ ꯇꯥꯔꯒꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯥꯎ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯃꯍꯥꯛꯀꯤꯗꯃꯛꯇꯅꯤ ꯍꯥꯏꯕꯗ ꯊꯋꯥꯏ ꯐꯥꯎꯕ ꯊꯥꯕ ꯉꯝꯒꯗꯧꯔꯤꯕ ꯅꯨꯄꯥ ꯑꯃꯅꯤ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯃꯊꯪꯒꯤ ꯁꯤꯟꯗ ꯁꯦꯅꯦꯟꯒꯤ ꯃꯃꯥ ꯑꯗꯨ ꯁꯦꯅꯦꯟꯕꯨ ꯎꯅꯅꯕꯒꯤꯗꯃꯛꯇ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯒꯤ ꯇꯧꯔꯝꯂꯤꯕ ꯐꯤꯚꯝ ꯑꯁꯤꯕꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯊꯃꯣꯏ ꯀꯥꯏꯔꯗꯨꯅ ꯀꯞꯆꯔꯝꯃꯤ ꯑꯗꯨꯒ ꯁꯤꯟ ꯑꯃꯔꯣꯝꯗꯅ ꯁꯥꯎꯕꯨ ꯎꯍꯜꯂꯛꯂꯝꯃꯤ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯑꯔꯥꯟꯕꯁꯤꯡ ꯑꯗꯨ ꯄꯨꯝꯅꯃꯛ ꯄ꯭ꯔꯨꯞ ꯇꯧꯔꯛꯂꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯎꯔꯒ ꯃꯍꯥꯛꯄꯨ ꯐꯥꯁꯤ ꯇꯧꯔꯒ ꯍꯥꯠꯅꯕ ꯍꯥꯏꯅ ꯗꯟꯗꯤ ꯄꯤꯔꯛꯂꯝꯃꯤ ꯑꯃꯔꯣꯝꯗꯅ ꯁꯦꯅꯦꯟ ꯑꯗꯨ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯑꯔꯥꯟꯕꯁꯤꯡ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯛꯂꯗꯨꯅ ꯁꯣꯔꯣꯛ ꯑꯃꯒꯤ ꯃꯌꯥꯏꯗ ꯌꯥꯝꯅ ꯍꯧꯅ ꯂꯥꯎꯅ ꯀꯞꯆꯔꯝꯃꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯥꯎꯗ ꯐꯪꯂꯤꯕ ꯑꯋꯥꯕ ꯃꯌꯥꯝ ꯑꯁꯤ ꯃꯍꯥꯛꯅ ꯈꯥꯡꯕ ꯉꯝꯂꯛꯇꯕꯒꯤꯗꯃꯛꯇꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗꯗꯤ ꯁꯦꯅꯦꯟꯒꯤ ꯔꯤꯖꯜꯁꯨ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯅ ꯑꯦꯛꯖꯥꯝ ꯑꯗꯨ ꯐꯖꯅ ꯄꯤꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯔꯛꯁꯨ ꯌꯥꯝꯅ ꯋꯥꯡꯅ ꯐꯪꯂꯛꯂꯝꯃꯤ ꯌꯥꯝ ꯋꯥꯡꯅ ꯃꯥꯔꯛ ꯐꯪꯂꯛꯄ ꯑꯁꯤꯕꯨ ꯎꯕꯗ ꯃꯃꯥ ꯑꯃꯗꯤ ꯃꯆꯥ ꯄꯨꯟꯅ ꯍꯔꯥꯎꯔꯗꯨꯅ ꯀꯞꯃꯤꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯩꯔꯤꯀꯥꯟ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯣꯐꯤꯁꯥꯔ ꯆꯦꯟ ꯁꯦꯅꯦꯟꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯑꯦꯛꯖꯥꯝꯗ ꯃꯥꯔꯛ ꯋꯥꯡꯅ ꯐꯪꯂꯛꯄꯒꯤꯗꯃꯛꯇ ꯊꯥꯒꯠ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯁꯥꯎ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯑꯗꯨ ꯄꯤꯈ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯝꯃꯤ ꯋꯥꯐꯝ ꯑꯁꯤꯕꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯍꯦꯛ ꯍꯔꯥꯎꯕ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯑꯋꯥꯕ ꯄꯥꯎ ꯑꯁꯤꯕꯨ ꯇꯥꯕꯗ ꯃꯍꯥꯛ ꯊꯃꯣꯏꯗ ꯄꯦꯟꯖꯗꯕ ꯑꯃꯗꯤ ꯊꯃꯣꯏ ꯀꯥꯏꯔꯗꯨꯅ ꯀꯞꯆꯔꯛꯂꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯆꯦꯟꯅ ꯁꯦꯅꯦꯟꯕꯨ ꯊꯦꯝꯖꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯖꯔꯝꯃꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯁꯦꯅꯦꯟꯅ ꯆꯦꯟꯕꯨ ꯏꯟꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯃꯔꯥꯟ ꯑꯁꯦꯡꯕ ꯄꯨꯝꯕ ꯁꯦꯠ ꯅꯥꯟꯅ ꯆꯦꯟꯒꯤ ꯃꯐꯝꯗ ꯍꯥꯏꯗꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯆꯦꯟꯒꯤ ꯃꯐꯝꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯁꯥꯎꯕꯨ ꯑꯃꯨꯛꯇꯪ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯅ ꯃꯇꯥꯡ ꯑꯁꯤꯗ ꯆꯦꯟꯅ ꯁꯦꯅꯦꯟꯒꯤ ꯃꯐꯝꯗ ꯐꯣꯡꯗꯣꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗꯒꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯑꯗꯨ ꯍꯥꯏꯗꯣꯔꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗ ꯑꯣꯏꯗꯕ ꯉꯥꯡꯈꯤꯕꯅꯤ ꯍꯥꯏꯕꯗꯤ ꯁꯥꯎ ꯑꯗꯨ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯕ ꯅꯠꯇꯦ ꯃꯍꯥꯛꯇꯤ ꯁꯨꯞꯅꯇꯒꯤ ꯆꯍꯤ 10 ꯖꯦꯜꯗ ꯂꯩꯅꯕꯒꯤ ꯆꯩꯔꯥꯛ ꯐꯪꯕꯅꯤ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯆꯦꯟꯅ ꯁꯦꯅꯦꯟꯕꯨ ꯁꯥꯎꯒ ꯎꯅꯅꯕꯒꯤꯗꯃꯛꯇ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯄꯨꯔꯒ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯁꯥꯎꯒꯤ ꯃꯃꯥꯡꯗ ꯁꯦꯅꯦꯟꯕꯨ ꯄꯨꯔꯒ ꯂꯥꯛꯄ ꯑꯁꯤꯗ ꯁꯥꯎꯅ ꯈꯪꯂꯛꯂꯝꯃꯤ ꯃꯗꯨꯗꯤ ꯁꯦꯅꯦꯟ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯍꯥꯏꯗꯣꯛꯈ꯭ꯔꯕ ꯃꯥꯜꯂꯦ ꯍꯥꯏꯅ ꯋꯥꯐꯝ ꯑꯁꯤꯕꯨ ꯈꯜꯂꯨꯕ ꯃꯇꯝꯗ ꯁꯥꯎ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯂꯝꯃꯤ ꯑꯍꯥꯟꯕꯗꯗꯤ ꯁꯦꯅꯦꯟꯁꯨ ꯃꯃꯣꯟ ꯅꯣꯛꯂꯒ ꯁꯥꯎꯗ ꯌꯦꯡꯂꯛꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯃꯍꯥꯛꯁꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯂꯝꯃꯤ ꯊꯣꯛꯂꯤꯕ ꯁꯤꯟ ꯑꯁꯤ ꯃꯨꯚꯤ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯁꯤꯟ ꯑꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯁꯥꯎ ꯑꯁꯤ ꯑꯍꯥꯟꯕꯗ ꯁꯦꯅꯦꯟꯒꯤꯗꯃꯛꯇꯗꯤ ꯃꯤꯇꯣꯞ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤꯗꯃꯛꯇꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯊꯋꯥꯏ ꯐꯥꯎꯕ ꯄꯤꯕ ꯉꯝꯒꯗꯧꯔꯦ ꯑꯗꯨꯒ ꯁꯦꯅꯦꯟ ꯑꯗꯨꯁꯨ ꯃꯃꯥꯏꯗꯗꯤ ꯃꯃꯣꯟ ꯃꯤꯅꯣꯛ ꯇꯧꯔꯗꯨꯅ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯑꯔꯥꯟꯕꯁꯤꯡ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯐꯣꯡꯗꯣꯛꯂꯗꯨꯅ ꯍꯧꯖꯤꯛꯇꯤ ꯆꯩꯔꯥꯛ ꯄꯨꯝꯕ ꯃꯍꯥꯛꯅ ꯂꯧꯅꯕ ꯔꯦꯗꯤꯗ ꯂꯩꯔꯛꯂꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯁꯥꯎꯒꯤ ꯄꯨꯟꯁꯤꯕꯨ ꯂꯩꯈꯥ ꯇꯥꯕꯗꯒꯤ ꯀꯟꯕꯤꯈꯤꯔꯝꯃꯤ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗꯅ ꯑꯩꯈꯣꯏꯅ ꯎꯔꯝꯃꯤ ꯃꯗꯨꯗꯤ ꯁꯦꯅꯦꯟꯕꯨ ꯄꯨꯂꯤꯁ ꯚꯦꯟ ꯑꯃꯗ ꯐꯝꯂꯒ ꯃꯍꯥꯛꯄꯨ ꯄꯨꯔꯒ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯐꯪꯂꯤꯕ ꯗꯟꯗꯤ ꯑꯁꯤꯅ ꯃꯍꯥꯛꯅ ꯁꯣꯏꯕꯗꯒꯤ ꯃꯤꯑꯣꯏ ꯑꯃ ꯍꯥꯠꯂꯨꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯄꯨ ꯆꯍꯤ 4 ꯖꯦꯜꯗ ꯂꯩꯕꯒꯤ ꯆꯟꯗꯤ ꯄꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯁꯥꯎꯒꯤ ꯄꯨꯟꯁꯤ ꯑꯗꯨꯕꯨꯗꯤ ꯀꯟꯕꯤꯈꯤ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯁꯥꯎꯕꯨ ꯎꯍꯜꯂꯛꯂꯝꯃꯤ ꯃꯍꯥꯛꯁꯨ ꯖꯦꯜ ꯑꯃꯗ ꯄꯨꯔꯒ ꯆꯠꯂꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯁꯦꯅꯦꯟꯅ ꯃꯤ ꯍꯥꯠꯂꯨꯕ ꯑꯗꯨꯗ ꯃꯇꯦꯡ ꯆꯥꯎꯅ ꯄꯥꯡꯕꯒꯤꯗꯃꯛꯇꯅꯤ ꯃꯔꯝ ꯑꯁꯤꯅ ꯑꯣꯏꯔꯒ ꯃꯍꯥꯛꯄꯨ ꯊꯥ ꯈꯔꯒꯤ ꯑꯣꯏꯅ ꯖꯦꯜꯗ ꯊꯝꯅꯕ ꯆꯩꯔꯥꯛ ꯐꯪꯉꯝꯃꯤ
ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯑꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯝꯕꯤꯗ ꯍꯥꯏꯅꯈꯤꯔꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯌꯥꯝꯂꯕ ꯃꯇꯝ ꯀꯌꯥ ꯑꯃ ꯍꯧꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯨꯚꯤ ꯑꯁꯤꯒꯤ ꯋꯥꯔꯤ ꯄ꯭ꯔꯖꯦꯟꯗ ꯑꯃꯨꯛ ꯂꯥꯛꯈꯤꯔꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯁꯦꯅꯦꯟꯅ ꯁꯥꯇ꯭ꯔꯁꯤꯡꯕꯨ ꯃꯍꯩ ꯇꯝꯕꯤꯗꯨꯅ ꯂꯩꯔꯝꯃꯤ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯔꯛꯇꯅ ꯌꯥꯝꯅ ꯑꯀꯤꯕꯒꯤ ꯃꯇꯧꯒꯨꯝ ꯇꯧꯔꯕ ꯑꯟꯀꯝꯐꯔꯇꯦꯕꯜ ꯑꯣꯏꯅ ꯐꯝꯗꯨꯅ ꯂꯩꯕ ꯁꯥꯇ꯭ꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗꯅ ꯃꯍꯥꯛꯀꯤ ꯌꯥꯝꯅ ꯀꯤꯔꯕ ꯃꯇꯧ ꯑꯁꯤꯕꯨ ꯎꯔꯕ ꯇꯨꯡꯗ ꯁꯦꯅꯦꯟꯅ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯕꯨ ꯃꯌꯨꯝ ꯌꯧꯅ ꯊꯤꯟꯕꯤꯔꯛꯂꯝꯃꯤ ꯍꯥꯏꯕꯗꯤ ꯃꯃꯥꯡꯉꯩꯒꯤ ꯃꯇꯝꯗ ꯁꯥꯎꯅ ꯃꯍꯥꯛꯄꯨ ꯉꯥꯛꯄꯤꯔꯗꯨꯅ ꯃꯃꯥꯡ ꯃꯅꯤꯡ ꯆꯠꯃꯤꯟꯅꯈꯤꯕ ꯑꯗꯨꯒꯨꯝꯅꯅꯤ ꯑꯗꯨꯒ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯅ ꯎꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯁꯥꯎ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯗꯨꯅ ꯂꯥꯛꯂꯝꯃꯤ ꯍꯥꯏꯕꯗꯤ ꯁꯥꯎ ꯑꯃꯗꯤ ꯁꯦꯅꯦꯟ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯅꯨꯡꯁꯤꯅꯕ ꯑꯗꯨ ꯍꯟꯖꯤꯜꯂꯛꯈ꯭ꯔꯕꯖꯥꯠꯅꯤ ꯄꯨꯝꯅꯃꯛ ꯌꯥꯏꯐꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅꯁꯨ ꯂꯩꯃꯤꯟꯅꯈꯤꯔꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯍꯦꯄꯤ ꯑꯦꯟꯗꯤꯡꯒꯤ ꯃꯤꯀꯨꯞ ꯑꯁꯤꯒ ꯂꯣꯏꯅꯅ ꯐꯖꯔꯕ ꯃꯨꯚꯤ ꯑꯁꯤꯒꯤ ꯋꯥꯔꯤꯁꯨ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ ꯊꯥꯖꯕ ꯂꯩ ꯃꯨꯚꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤ ꯅꯨꯡꯉꯥꯏꯕꯤꯔꯝꯒꯅꯤ ꯀꯔꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯒꯗꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯂꯥꯏꯛ ꯀꯃꯦꯟ ꯁꯦꯌꯔ ꯁꯕꯁꯀ꯭राꯏꯕ ꯇꯧꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯃꯌꯥꯝꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯆꯦꯅꯦꯜ ꯃꯨꯚꯤ ꯅꯔꯦꯇꯔ ꯂꯣꯡ ꯂꯤꯞ ꯃꯨꯚꯤ ꯅꯔꯦꯇꯔ ꯊꯦꯡꯛ ꯌꯨ